Kangpopi district ke manung chana leiba Ireng Khunda Kuki lal holupni Chingnaba Meeoi Shingna Khun gi Potlamshing Thungairadouna akan mamoongda Khunja Singda kihanbagi thawong chatharamle Ireng Khundagi phangba paw amagi matung ina ngarang ahing masak khangdaba Meeoi Shingna Ireng Khungi gate saba wedding set ta thamba Chowkri Singh Thugairami aduga Kukilen amadi stay away haibna chingba tharamki haire Ireng Khungi chairman da WhatsApp ta call taruktuna athubada lambi thingliba adu tokadabani natrabadi nomai kapsingani Khun tumna mai thagani haina ki halaki haire Chairagasida nungtilgi pungani taba aduwaida khulai matik chana paiba combat uniform set pa Meeoi kuntra lomna Khunja Singh da landana nabagi wakhalonda thomjilaki adubu laibak thibadi mafam aduda lairiba security force karisu tawba ngamkhide haire thawdogasigi matangda Khunja Singh na pendaba wafam kaya pongdoklaktuna India government na Kuki militant singa chanariba sugi yana warol ase wahan thok leitre loinana PR lengakna makhoina chathariba thabak thawong sing asida yengduna leithokliba ase laibak thibani haina phongdoknarakle